Isani gi mihata sienari besing matik sawa sairak pidriba fawa thauna haloi haina laikhidraba pikliba angang ani gi mama oina binitana phungdorakri defense ta leiba mapu roibena leiba ngakpa satkringaida ma ki pikliba masa ani di ngakpina ba kana su leiramdri haina binitana thamoi sukna tengtharakri amaromdana Koki History and Identity Protection Committee ko lup amanas akan mamongda MLA Nemsa Kipgen amasung KNF ki leader oiriba Semtin Thang Kipgen gi dictatorial rule kangpopi da akan mamongda condemn tarakli Koki History and Identity Protection Committee KHIPC na ngasi akan mamongda MLA Nemsa Kipgen amasuma ki mapuroiba KNF ki leader oiriba Semtin Thang Kipgen pu public da threat piba masum dictatorial control tawi haba Kangpopi district ki mathakta akan mamongda condemn tarakli Kangpopi ki apunba community ki boys pu makoina assault tawire amasung Koki praja singi makoi gi hak pu manghanbire habisni makhatana hairibana makoi anina mayam gi sentiments dignity amasum democratic ta respect tawi habisni Makhatana Kangpopi gi praja singna makoi apamba tawda ayat apan pibigno habu wafam yauna Koki History and Identity Protection Committee gi General Secretary amasum Siramena khuyek pidno thadorakpa condemnation letter sitapali atoba thajaningai oiriba pawmana Koki CSO Working Committee gi thadorakpa warol ne heba April tang taraganithu English ngani kunga taruk ngasi digi horaga matam kaktabida haibidi NH 202 da complete shutdown satharagan heba wafam malakti makataba sabsaba update myam punanga minasi ai Delhi ne logi roba Manipur illegal immigrant lai ase kana kana na yarage ba yadri ge bosi MLA ke asurage ba illegal immigrant Manipur lai na haiba ngamba phong na haiba ngamba mi je MLA nimfu yankhai gi manung da kaya suna yauge ba manga su bro MLA manga subra ba illegal immigrant mitom na sanga kanda khoi chi demographic imbalance we de na haiba ngamba MLA manga le bra ba khoi Delhi na kana wa log ba bire na ngau busi ngo ma har chi ma se communal loi mani mana haijal ba lai adum ba lai ponte sar mana horu bani tadre kana tadu no aduna mingun da taina gumse ai khoi hujik soi samana bi une khoi ni fu da sabda lepsine isu da sabda lepse ba Delhi tawbang tawdabang amri yangsin hongjan nan dabang amri yangse ba ta khoi fire blok se ba ai khoi sidagi lon salaga yade khoi gi yengna bani ai khoi bu hana na ba tawi hairba kangbu do madu lok thu bagi ai victim moire aduga mu marup saraga sarkar senkul adi thugaira adi kari paile example gi wani aduna ai khoi hana sincere oigi seba isu je ongta hana khangmi na gi se civil society me amsu honorable MLA me amsu ongtang phajna ai khoi na thengnari bise kanano thengna gador si kanano ise ongta khangi se sida idea o Manipur no ongla kane karamba idea o Manipur no ba sige sangai ni pak da tribe kun thag mari gi yum saraga leiraba Manipur sidagi asinata ba amu idea o Manipur se illegal immigrant me amdu yahun gaira Bangladeshi yahun gaira Myanmaris illegal me amdu yahun gaira adugi idea o Manipur ba me amna pamse already Manipur exists or galay ne khoi gi recognize the tribe kun thag mari sidai da mo Manipur se interpret de honari ba mu tawbira no ware be khoi mayam sigi khaloba tantokum se re ne ka tantokum sairo illegal immigrant khantokum si okay khantokum se leigi do leigre di heta solution hai ta yae ba dab thingagum se ta hai se ki doge amuksu thingba pamba su sagum taw illegal immigrant mi to khantok kan namni su amu hai bagum taw somdana mo idea o Manipur khoi punna leigadam ni su amu hai gum taw Zat bizat kanana khai grage Manipur da pan ki ba chief minister amatana zat bizat khai ba kana ta ukhge ba zat bizat khai gi bam ta puthoro ne mitop sangak pa refugee ne na leiri ba na tragna mitop sangai ba mayam du khanthok si hai bani hana leigi bam da sok ne hai ba mantri MLA am ta yaw gi no yaw grabo CM am ta yaw grabo yaw de sumaina lana concept si TV discussion da khangde amada khangde salan de hone ba no ai khoi kanji haradi ai khoi kanna ba hono rubne ba idi napat chahi cha kaya no sida tarai se pata piram de ne pata am taram de aigi ma isa sing na thuru bu sabakpu siptu gi khuthang da paisa log de ya de akhoi lamdam sida khoi gi lam natra ba khoi gi lamdam sida khoi hak phanga ga hingrai ba hingambrai ba khoi se slow assimilation tamna masai Ramesh na hai gi budo mi lising trang wa le ram bane hoji gi nipan mukta ngai re tamna ani mukta ngai re tamna ama khata ngai re loire si thong na ba pon mayam sigi
तौरइब प्लान पॉलिसी दो पॉलिटिशियन मोइना कोइन उभम थोएबा एडवांस होइना पॉलिटिशियन इजे इन एडवांस होइना कोइगी प्रजा से करी थेंगनगदोरिगे ngasi dagina sei tarai matungda mangai matungda mamangdana kari torambano idu madu nainaraga ngaknanaba hona biramo haibane ba koina politician sing da harise adu natradi politics of kari kana gi haibani aina lakpa kanda mayam khangbi highway national highway blockade numit chamaga kuntrani chamaga nimphuni thau liter ma longnana ba hona ba da horen ahing oil pump ji der horen nungdang dagi lek toine hiyeng nongalaga thau liter am logdoin pung manga tabada mi chana banga mampote fake encounter khulai phikau ji da paisa khara lupa lising manga hapa chakraba halaktraba tumba yanaram pote naga taba area da manipur sarkar sangba yanghalamde united naga council na boycott chorsanpur da 3 bill gi matang da mi mapan hat khibadugi 630 days numi chatruk ka kuntrani mla leader da sanghalamdam aina changpo matam du haijamni ko aina cm oirakpa matam se adu gumbogi tanja du da cm oiba lakhiba then cm he oirakpa ga mo covid ki chani ani makhai kaya wana akhoi myam sangna thengna bigi then adu gi madung da yam smoothly lae singtam amat toina punjan dana phajina masida behang da mau da kadi da ukhul da punamak amat toina sing da mifam pham dana cabinet pham dana khotana adu khangaude akhoi maitaina schedule tribe demand tan bane na tan bagi yaro ena rally ma sat kan erga tholokhiba thogdo adu gi details mayam amadi laire mayam hena loin khange aina loisal lakpada aina mayam da haining ise akhoi ubada idp sing ubada ingon da dum emotional way kumamagi mabung opana masan mase sakau bai se khoi gi chatna bine ba maitai gi nungai jaba harau jaba ai thoibada phone tawe ramesh phone tawe noi mamang gidi mayam adum pakau kau nei handak gidi noi kai kai satori kam dawi dokhana nungana kam dawge khot ke exam cham nai hangba chatpani hangba phone da tamo handak ti sumaina akhoi se lupa yang khai ebro keno decision ki period do kau ba khot pa koi handak ti tawdre na hai ai ngonda emotionally ai ngonda feel do bud ge karino ne akhoi gi kai dawra jano khoi gi civil society ke mayam si moi ju pasa pai dra nungai ti hadina na phare phare adu de anak pasing di moi loina anak padi loina kauna na ba leigani adu ka khoi morega sosanpur gadi moi lap tak ge la ga leibani na moi kauham leira moi adu di lao ai tawge haidana hana mayam lae adu mayam la aga ingi da sak chabado handak gi adu ko na irang thoki matam na madu biren na chak kauri do religion na injan bane na santok na ai di manipur da hingning de adaki matik mi wangang na ba adaki matik mi si haiti ba tawjari ba thabak to aina hairak pa kan da hoji mayam kapna rakani na aina nong ma hai gi bado birena sida thabak si kanna tawringa da somna moi tagra mari manga kunna mana ma tawri se lale haira gi birengi wadu taro heba tabi de heba center na nati heba ai khoi hoji mana na khoi hai se ba more gi asu ga sang dra ga de khoi masi bera samai to biyo si toksi samai na ka wari sabiyo Chorsanpur gi changhan da ya roi si toksi imphal da su moi su laksinu samai toksi haibna singga posak mayam se khoina chamana ba voice am na haira ga di tabi ga ne ba akhoi mla yang khai si gi manung da illegal immigrant manipur da lai sangat na moina demographic imbalance oibani ase mla kaya hain mangam ga ge adu mla yang khai si gi manung nimpu na haibna mi ta manipur gi problem solve tong ne illegal immigrant si machin na hayu ya di pallu ya di mi adu na hujik lai risine ba adu na ai khoina center na tno pai lai roi center da fajana koi civil society maroina si matang da civil society da request tong ni civil society fajana phami na biro one voice oibio civil society su one voice oibio one voice oirakanda condition idp singa tarika subhon ga sumai hongan bio chingi na sida lahan bio tangwi na sida lahan bio lakadro mi se masi nrc yagadabni moida beziar matorga koina nrc dor mito khandok se yagadabni madu yabab kangbu siddo lahalase aduga kona khandok pada yagada huji khandok se habnate kona khandok pada masa yagadabni adagi di akhoi gi Chorsanpur gi su akhoi gi more gi su sumai torga da khoi yanabawi mukhala pusanjena madugi policy do yapioba center soitagani sigi mayam lai biri bai mai sa mayam isil sigi awaba se ekhoina feel do godam ne ba ekhoina feel do godam ne madu awaba jo khoi share do godam ne nokti gi ngamdar jo halta ngamna numi ni de worsu share to bi godam ne ba madu akhoi aphongna budong towi aduna ni aidi kaw ngamdam ni na maram di थेंगनग्री मतम से आईगी मतम सुई खोंग खुद पुल्लगा तौखिबा मतम थोखिबा थोनिंगदबा थौदोक डीजी सु आईजी सु एडीजी सु सिन्नमनी सिक्योरिटी की मतंग गेट मै थादबदु थायना हाजल को इंडियन आर्मी ना
थागी दी हाइरे इदुने आर्मी की चिप इरांग सी तौनन बहोन बद थवइना प्री प्लान तौरगा ngasi ngarangi wanate da amamangi wanida moria da 2015 da inner line permit ki release at the nung thak redna akoina kaujin thibai wane ba akoi di loin kawina akoi di keno hujing ha horong gani ngatang horong gani kenom haina de kaw gini horong gani kenom torong gani ngale kaw gini aduna ai nungaite yam nungaite aduna idp singi damakta ay sida phwala da yum sarmido akoi mai da yam phatte school college da leiba kamaina kharaga leidoino phanda tumdoino ina ina yum sabne bako ising chawrako ising bor sawrako dubo laingoi laibak thon bodubo bora hapodubo sanction tawramde rule tawramde na hekta khoi mlm salaga thingjalaga masi process chummi chumde tawre hekta thinge ba akoi da yamna नुंगाइतबा अदो हुजि पंधर ले असिगी फुबालागी सारिबा सिदैदा अखोय फजना खितंग थारमगदी यारगा लोशन लगदी हुजि स्कूल कॉलेज लेरिबा खरसि युम मोइना लेजबा यारे हाइदि मतम खितंग दुदा चोरचानपुर संग्रिङै मोरे संग्रिङै अदगी कैनोदा कांगपोकपीदा संग्रिङै अदगी चिंगी सिलिनाउ सिंसु तंपाकता लाक्त्रिङैदा मोइगी लैफुम चाफम दु होय hall sadana berek sadana thambadi yaure adugi martuda khitang kuina leijaba nungaina leijaba yana bana yum sembi bane ba adu hekta mari chatlaga hekta tawi aduna sarkar di aikhoi tongning yam lei but sarkar ngakna tawbu ngamda busu lei aduga hujik anuba sarkar laiba adu moi afaba wakhal thabak tongning ba idp singi phananaba khanba planning mayam am leirongani maduda ikhoina support orga idp sing maroina hanjanna leiriba singsi hana hanjanna nabagi khoi policy lokat ba tangai phade maduda civil society mateng panghaninge pangsu pangbiri aduga maroina honorable mla sing ga salaga civil society sing naw sing wari sarakanda delhi the voice amatoina haideba idp sing se masi tuna hongjana na batoksi humanity problem neba haijin mi mahudra ga taret chamagi mayada sireba khogi hoi naturally sibani naba yekpa khotpa hujik ama koi thoibna tamgrido ada angang ama sahi taruk ta ngari ba sirame bora da hapa me hai frustration nama sum ka manung du da adagi kano manung mafam du da subam jabam leitagi toruna lagadi psychologically su mi je wakhan nungai rekta bala aduna aina ai government su haige honorable cm da su ai haige idp singi maru aina subam jabam aduga regression tawjana bagi hoi laila su tamba khotpa tawriba mayam digi da ayam loina ai khoi hana dagi su sillaga lai hujik suma adum hujik government asi continuation ni adum tawgani adubu nasai subam jabam khangriba leitriba yum da haning bagi aduga isa sing isu sing lai su apana tamaning bada sik ahen ba sen khara puthok ning bada sen thok leitar bagi thengnari ba wa ba anaba ma yorok pada apana puruga saning bagi awa thengna ba nungai ta ba awat pasing yauri ba mayam do ekoi bhap tai aduna tha gi ngasai paisa kapte na haibadu ai hujik ta khangi ai horen ai chief secretary do ai soidana chief secretary na sing bada ai wari saraga do concern minister sing do wari saraga karmai to buno akoi idp gi sing chi yaringai wahan dan ba toksi hai betu mai gi site gi mateng pangjage delhi ekoi loina ba hi batai delhi convince fajana to bangam batai fajana convince to ba fajana moibu loina ragadi ai nga sai panjabado inner line permit pirak krimine bharana ningkha tamba phangba matung da inner line permit pirai si akoi state khatane bharat ki manung da bharana ningkha tamjage mamang da di state ahum da piramme karai da tribal ngatana leiba state ahum da karamba mizoram tribal ngatani christian ngatani nagaland tribal ngatani christianity sali Arunachal Pradesh Buddhism ni but China ki border roibagi hairiba state ahum jenatana inner line permit Bharat ki mafam amata da Bharat na ningkha tamjige mamang da chanaram de ahum jikatani aduga amuk Bharat na ningkha tamaba matung da Bharat ki state kunipan kuntra gi manung da state tamata da inner line permit pide 95% tribal na labor area da piga da badugumba 8 to 52% general leiraga su pira isa center gi leaders sindu phajana bhab convince rogadi center ekhoi da night of the second fmr free movement regime mana kilometer nifu sang na leiramba tratruk free da check tok na sangam bado ngasi madu regulate or kanda biometric nam da mi sang ba ya get kuntra ga taruki manung da hojik kun function to mitok khandong na bagi biometric laur kanda mitok khanto o haidana koi khan to ko horga deport to ridu hairi ba sigi posak mayam ru ba so ba amukta tawgi ba pon mayam ni tawris aduna ai lotion jarak pada ima sing isan sing ai tasengna ai noi khoi mayam da ai gi apology ai gi nungai taba ai noi da phongok chari sima katang di akoi thajaba thamna si sungsoi soidana koi hojik lai riba sarkar aduga bharat sarkar aduga civil society mayam imai bel khoi mayam pullaga ai khoi gi priority si karino idp sing ma gi leifam da hana leiramba mafam sing da
ꯍꯣꯡꯖꯟꯍꯟꯕ ꯍꯥꯏꯕ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯅ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯑꯇꯩ ꯏꯁꯨꯗꯨ ꯈꯤꯇꯪ ꯇꯞꯊꯔꯒ ꯊꯝꯃꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩ ꯇꯧꯔꯒ ꯂꯥꯛꯏ ꯑꯃꯨꯛ ꯍꯦꯟꯅ ꯉꯁꯤꯗꯒꯤ ꯑꯩ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯃꯦꯁꯤꯅꯔꯤꯁꯤꯡ ꯑꯗꯨꯒ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯑꯩꯅ ꯐꯥꯎꯅꯕ ꯉꯝꯖꯕꯁꯤꯡ ꯑꯥꯔꯃꯤꯒꯤ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯂꯩꯔꯤꯕꯁꯤꯡ ꯐꯥꯎꯅꯖꯔꯀꯥꯟꯗ ꯏꯃꯥ ꯏꯆꯦ ꯏꯆꯜ ꯇꯥꯗ ꯃꯥꯃꯟ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯑꯆꯧꯕ ꯗꯥꯏꯇ ꯑꯃꯈꯛ ꯑꯩ ꯂꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗꯒꯤ ꯕꯣꯔ ꯅꯤꯖꯔꯒ ꯑꯩ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯍꯟꯗꯕꯤꯒꯅꯨ ꯆꯍꯤ 8 ꯈꯨꯟꯇꯥꯛꯈꯤꯕꯗꯨꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯊꯅꯝꯃꯤꯅꯤ ꯚꯥꯔꯠꯇ ꯉꯁꯤ ꯌꯥꯎꯔꯤꯅꯤ ꯑꯗꯨꯅ ꯉꯁꯤ